खुरमजरी ISTV की पाव मियंग ताबिरिबा मयाम पुनमकपु तरामना ओक्सरी हौजिक अहानबदा ngasiगी मरुइबा पावसिंग सखंगदबा सिंगा नहा अमा नोंमैना कापतुना हालमले Assam Rifles ka kuthongnabagi thaudokta thado People's Liberation Army ki cadre ama sire amasung Tripura da BJP na sahi kul helakraba CPIM into kray Nagaland da BJP na sungsinaba government sem yabagi oithokpa leire Meghalaya da hang assembly leraba yai Hauzik pau sandong na pizari Ngarang yaw sangkumhay ahoba numita sakhangdaba singna nagamapal da nupa ama nomoy na kaptuna halamle Laikhidraba miyoy adudi thoksom Jagat Singh sahi kungamari apokpa thoksom Suresh nagamapal phagwai sangbam lekai digini Laikhidraba Jagat na mamanaba tarit kaloina na thabal som masat khibani mahakna mayumda halakpada nongai machung pung amaga minute ni forum taba matamda angangba masugi A star car amada lakpa sakhangdaba singna mayum mayada Jagat ki yet thangba lengjumna nomoy na kaplam bani hari Mahapumiyam Ras Mary City da Pukatuna like Nabada Ngasi Nongalam Daida like Hidabani Hari Zagat Kalaminaba Mamanaba Singh Aduna Nomai Bana Suba Masung Pu Savigi Tawong Kayasu Satarami Hari Taudogasigi Matanga Infal Police Station case Samalakotuna Tizinba Hokre Amaramda Taudok Adubu Yanindaba Fondo to Ngasi like I Miam Horotuna Mara Labor Mu Sing Serak Pigadabani Misam Hatkanu Habatungan Tungan Badabi Kaya Tauduna Nagamapal the Wakam from Sachakre Jagat ki apopi memsana fongdropada mahake masanupa isam sama thabak suduna leizabane asumba langa langjin khangdriba fawa asiba haksang lokhiroi Ras Mary City na chatai khibalai ambagi mawong adubusu pende haiki no thaban jongba jakhimani thaban jongba halakpada thongan maktada akhoi thongan maktada moina khamaga ichabu kapaga hatpane mi hatpa puthokti bo icha lauroi ai icha piyo icha hatpa mi mayam khagan miyo Ay na yang wana yok jarak pa ichane moy na tungan na khamaga kapaga hapane ay sabi isa hapa mi putok tribo ay isa sulaw law jaroy khana chai na ba kanam ta laite ay isa yam na phawa isa laite lai na masakhang ba ay isa kaim ta akai mataw mi isa nate rasta pukhale do Dr. Jingduna Moi yani akhoi adum kado tawge na hai bungo noi kado tawdora ya kado ya do ngang je na hai kan de ima yani khoni ngak ta ngai bi kholo na hai de ngai re khoi je ngai ra kan da pung ahum ta ra kan moi na ya ro hai ra pane ba hana noi na ya ro da wadi akhoi ama de ying je ge hai bani moi na yani na tham bane ba adu ko last time moi na angang ge ya de hai ra pane ba angang je ayong ba lawi ima yang wa re bo hai ra me ba ingon da Ima yang wari ay yang saya bo hai na peba Amaram da ngarang numidang pung nipan nga makharom taba matamda Kangpopi Police Station gi manung sanba Taizang Beng Makhagi Imphal Tural Mayada Kuntranipan suba Assam Rifles ka nomai kapna bani haiba thaudokta thado People's Liberation Army ki kadarama sire Police gi phangba pawda laikhijaba me asigi maming Lal Kholsem Lobhum sahi kungani thoi apokpa Kaila Lobhum Modbunge Luzang Beng digine mangondagi high scale rifle ama amadi maru humpuguni pan fangle hari Thado thopam digi phangba pawda ngarang numidang Kaithel Mandi military colony da nomai kapki makhol kaya marum takhi tungda Kuntragani pan suba Assam Rifles ki Kangbu Singh Kaithel Manbirom na sangsinba uki nakal anina numidang pung tararom taba pawba nomai kapki makhol takhi Kangpopi Police na asiba haksang lokotuna postmortem bidamak rims ki mokta thamkhre Sarakshida Kopum Police Station gi manung sanba Gaitang Tingkau area da ngasi ayupung taramathoi makharom tawa aduwaida khulai paiba masel nomai kapna khre hairi adumapu thodok asigi matang da asok apan yaukhibagi pau hauzimaki oina phangmangamdri Nagaland Tripura amadi Meghalaya gi fallau thokhibaga loina Tripura da sahi kun helaklaba CPIM BJP gi khutta maithi khre Nagaland da BJP taragani thoi amadi party asiga minariba NDPP sitaraga taret NPF kun ga taret phangkhre amaramda Meghalaya da Congress na sit kun MPP kun taraga mapan namasung BJP na sit ani khak phangle Chief Minister Mukul Sangma constituency ani da mai pakle Tripura gi sahi kun lengak tuna lakraba Lefu BJP na sauna maiti ba piduna BJP nifugamari left taraga manga mai pakre Meghalaya gi oina Congress na taraga mapan NPP taraga nipan BJP ahum amasung atopa taraga mapani Nagaland gi apunba NPF na
Kungamapan BJP Kungataruk amasung atopa marini awang nongpo state ahumda BJP na sauna mai palak pada Prime Minister Narendra Modi na nungai ba phongdo pagalwena na BJP gi worker kayamarum handaki mai pakpa asigi damak thawai kat khrabani BJP headquarter da party gi miyoi singda wangang duna Prime Minister na numit asi Taba matamda ngangi adubo thorakpa matamdadi saffron oli India gi awang nongpok sakhatana lebak asi sakhatpa oithokloi stasing asigi miyamna good governance ki agenda amasung act is policy bo sagapibagi damak thagatpa phongdokhi miyamna ningjariba apam khudimak thabuk oina pangthona ba honagani haiki Rajbhavan ki Darbar Hall da ngasi holi pangthokre tharamasida Manipur gi Governor Dr Nazma Heptullah su saruk yabaga loinena tongan tongan ba holi pala singna holi utkhi Yausang kumai ki numit masing asi tensin ba amasung tensin daba amati zathari ba kumai ki mawong asida apam pam dagi matang da tungan tungan da political party gi miyosina masa masa gi mot IS TV news da phongdorakle ithak irang da taw bachana pathabam oirakpase masidi tunggi oina yam langtak na ningi masidagi chumthok ningi thaina gi chana ba pathab aduda ngasi gi changing scenario sida kumai ase numit mangani sumaina thabak amata tawdabi office kana dabi aduga matam lenthok punumi mangani sidi khoi nungai radam nei chara damni tha damne na yungi thaba inghang bau kauraga tobi chana pathapse masidi aphabo oiroi Manipur gi awat puna thalaba message ta min mangani ka continuously yoksang to se masi akhoi imung dagi horaga ai sa dagi horaga yoksang se masi numin nini humni daga tension basi masi Shiv Sena gi oina di sarkar sina lo phire se akhoi support to jari Yamna sang na tawbana yamna kaya ni kai kumnu utpana te haibasi khanbiraga lebak miyamna yaksang kumai da su karino haibasi khandaba matam oire haidana mayang famna igi mochi thamjari Iroi semba amadi tagyal khongbal anigi samnapam oriba Nambul Turel mathakta saba iroi semba singjinda leba thong Deputy Chief Minister Y Joy Kumar lupa lakh tala rom sangna semjilaba matung dangasi mahaki masanupa Y Devzit na miyam da kusin nakre pari imam sindam sangis yament s Merazauna thong asigi phibam noma noma ge soksilakpadagi miyamna lami chakko sinda sauna khudong sadaba kayam mayong aduna lakhibani Deputy Chief Minister Joy Kumar na thong asi semjin dibagi damak thagatpa phongdokhi Daba tabi do mo mo rakanda iroi sembagi maira bagi sing adege club ki adege tayang kumban ki club ki maira bagi sing punna sala kanda di siam da chap chana koina simdang di to yu haina haije ro rakanda di siam na kari to bu yage yengsi haidana haibi ro makada awat po mayam di leramani adubu marai poketi putokna su mayam to bi base koi di kai do masidi kase hai ta koi Akoi kuchina nilidam sung thala ma phongga sap mane nei khale Mamang thagi February kungatareta Sky Hospital da Laikhidrabi ke Ais Avem sahi ani Laikhidrabi matang da Laikhidrabi Avem gi makedigi miyamna phongdokhiba wafam aranba wafam ni haina ngasi Sky Hospital ge Chairman L Syam Kosana pamising unaba amada phongdokre hospital asigi legal advisor NG Test Kumar yauna pangthokhiba pawgi mi fam ajuda Chairman L Syam Kisona ke Ais Avem haibini pi masa asi Thawal District Hospital da free health camp tawrubada thengnarakibani madugi matung February kungamari da operation pangtholaba matung numit humni ICU da thamki ICU da leringai da mapaga unahanki operation ama tawba haibasi taraiba thabak nate mama mapagi ayaba yauruga pangthopa operation ni abem gi oriba phibam mama mapa na khanglaba matung makhoigi ayaba yauruga tawkiba operation ni masida hospital gi asoibani haina tainari basigi matang da FIR sankre investigation tawba hokre postmortem tawkiba gi report laklaba matung da sapsana asumaran khanglagani haiki matung sida ICU da thamiba ventilator da thamiba anang suji yengsi aduga ventilator ma da pung kunmari pung 72 hours run da gasa kem sangge adugi receipt moi adugi charge dogi hebegi receipt thobiro adugi double bi ge bhai machin thibane ba chin thibadu chin du thina gumse ba magi si pokpadagi hole si chawna yorokpanina aduga infection si am doin dorokpanina masi prone to infection oyeba opener surgery to buda cham successful oyni ai minimum ngam oyni eba
Hospital asigi legal advisor NGTS Kumana thaudok asigi matang the FIR Chanduna investigation haukre postmortem ge report su ngairi maraksida ihau sagatuna dharna na singma kaya famduna tawriba asi wakal khantha haninge pendaba nuai taba lerabasu district amade district State Consumers Forum Lady Criminal Act ni harabasu Chief Judicial Magistrate Court complaint toroga logi oiba khongthang lokhotba yai haujikti investigation toba haukrabanina mayam punna asum aran rai ngaiminrasi haiki Anaba magi laibak thiba thodok amana maram moiraga anaba kaya layengada hospital sida lairiba heart ki am chawa problem cardiac problem laiba patient sing da layengiba doctor sing di amne alarming oiba tension laiba am emotion laiga di anaba ji khudong tiga damina aina haijening badi hojek yet laibak thiba thodo ama thokre masi matang da investigation haugarabnina hoje ingna hoi chikna hoi report sing ngai minasi madu achumaran finding minasi hospital de toy kai thoidok nuai tawa thon biganu haibase aina appeal tawjari Amaramda Laikhidrabi ABM gi haksang asi JSC gi mihu singa je minister unaraba matung thajaba pirakpadigi lokre ngasi ayuk JSC gi maikedige convener PS Dilip amasung TS Jadumanina lusingba mihut kamun asi minister unaraba matung thodok adugi asum aran thidopada government ki maikedige lokhat piyaba thabak thoram sing lokhat kini haina thajaba pirakpadigi khangbo mayai leikai community hall da miyam gi mifam ama pangthok tuna ABM gi haksang loduna mathom mangam pangthok na warep lokhibani asiba haksang lorobasu asum bawayal phangdriba phawba democratic oiba khongjang adumak makha chathageni haiki NERCORMP ki makada Sursanpur gi D Salbai Donjang Ji Jongel amasung Lalambungda Pigari Unising hangdokre thoram aduda district project director D Kola Wi-Fi khulge sipsing sarup yaki hauji pawgi marakta na atenba break ama. For the first time in Manipur, MS Sophia Traders brings you Railstar quality lubricants. Lubricants of all kinds of vehicles. Hydraulic oil, gear oil, brake oil, axle oil, coolant, bearing grease, etc. Now available at Railstar Building, Langtaba Leb, Imphal West and at authorized dealers across state for a smooth drive. Quick zone gidi tatatis college di. Mamal suma phone kuding jam mane yo suma ngaro pista salabni na. Adu suma takta superlink footing ge offer me amam pirisi di. Taj electric rang nung sin bagum na yo tisin bayar. Dudi sana gi mohut yang na sin bayar andre. Kay dawina? Kanano? Kay gino? Kay daw biyo? Masipum na. Noi lebede gari han maga tong ngam drone khura laga tongni khaliba namai doi kai dro senbun puthok lebedi ngam dra senbun puthok tna leiba ngam drasu imphal finance salo ai ju han ba lengam tna imphal finance tege loan oine lori imphal finance na nongbu manung da gari loan lobu yabu tong chaba pijari adom na pam makal gari kudingmak lobu bayagni. Montessori is an education for independence, preparing not just for school but life. Likla presents JJ Montessori, with trained and experienced teachers and a world-class infrastructure in Imphal city. JJ Montessori provides daycare, pre-nursery, nursery and kindergarten programs. Break itungda makataba pausing pizari. Imphal West District manung sanba konthosam kendegi top khabi da seliba khabi turelasi sahi khudigi nongju thagi matamda lawnambal kaibadigi isaugi awaba kaya mayok naba amadi kokhananaba kendegi MLA amadi Manipur sarkarna turel tengbaga loinena lawnambal semagi thabak sathari ngarang Youth and Sporting Union ge miyoi sing amadi khunjal sinama fam adu da paikaliba thabak sing satuna yengsin krai club ki secretary Sobhana miyam gi awaba khangbiduna sarkar asibulu singdeba se minister N Biren amadi MLA na paikalak liba thabakpo apen ba phongdokhi. Club ki Assistant Secretary S. Sanjoyna khungang asigi awaba khangduna paikaleba thabak asi haujikti ture lawnambal asida gari asoba fawba thawba yabagi phibamda leire haina MLA bu thagat pa phongdokhi. Urkhol district Kasom Kulen block ki manungsan leiba
Sotul Kul Kunda Kiba Numit Taram Amadi Kul Asi Naunas Sagadaba Sarski Urep Yung Tambagi Taram Asi Kulashida Pangchokre Taram Adu the ADC Kulgi member Somi Mayer ADC Kasom S Tothasa Sikong Sengmai Municipal Council Gi Councillor A Sandramani I R.E. Wangzingi Principal Rajiv Kumar Narengbam Amasung L Subasu Saruk Yaki Hanagi Pastor P. Piosna Kul asi kasom kulen gi mafam de gilising ani anida nauna kundaba haurakibani ngasi faba kul asi yengsinbina bakana mata laitabagum directly haike Syria da mara lejadab angang sing hat pelepu Syria gi damak aikoina lepli haina Minorities Upliftment and Progressive Association Solidarity Utkre Association gi President DM Nazina Tholeba mihat asi Kandiam Topam to eight ngasi Utliba Solidarity Asikanagoma Community Amabuna Tragadharamabu support Tawa Nate Tamtiba Mihat Adugi Mayoktani Haike Tang ani amasung ahum gelona ba ahing nongyai pung amagmini kullom satpa matamda nomaina kaplaga halam laba thoksom jagat misiga mari leinana kendra asigi manungda laiba club yangkai amasung maira paibi sangstan kaya galoinana misi asigi langa langjin puthoktuna mihatpa miyoi puthoktriba fawa sit in protest tathaba yausang sports festival lepa amadi thabal songmana singba harau kumai pumnamak lepnana ba warep lokrai Mihat asigi asumba langa langjin puthokna ba khonabada miyam punamakna mateng pangbiyo haina TUC gi General Secretary na phongdorakle Hauzi makhata nga sigi chanabagi pau lobisi Ngasigi sanamagi pauda All Manipur Working Journalists Union na sahi khuding gi leptana chawtona lakteba journalist sports meet Nepalak subagi ngasi badminton table tennis amadi ses masana sing sanake badminton nupagida manaba pausigi and Bikramna media unified ki e bormanibu anisnoda machiba PK set ani adu kunma thoi taraga mari amadi kuingani thoi tarada machiba piduna winner webangam ki nupigi badminton da Impact TV gi Zesia na ISTV gi Rinabu ani sinoda maitiba PK table tennis ki oina nupa gida kangla paugi en Nirmal na sana leba pausigi di Lenindrobu set ahum sinoda maitiba PK table tennis ki nupi gi final da DDK gi Rina na ISTV gi Jaya Lakshmi bu ani sinoda maitiba PK DDK gi Rina na Jaya Lakshmi bu taramathoi mapan taramathoi anida maitiba PK Ses masana da sanga express ki Dennis na thaudangi I bormani bu maitiba piduna winner oibangam kre hayeng round da football masana sanagani hauji fabagi oina ISTV gi goal nipan silver mari amadi bronze ahum phangduna mangjil thari Mamangai digi chathaduna lakpa yelhongai gi masana odiba UB lakpi Govindaji Temple board na sinduna sana konungdanga si pangchokre tharam aduda angom ningthau angom roso ras amade board sanapati RK Chiranjit na tharamapu oike ngasi sanakiba UB lakpi aduda thongam aboy janam sandro mamang lekai na UB laktuna laigi maikai na thoike Mapan suba sector ki kundaruk suba Assam Rifle na sinduna yausang cup friendly football Mes Tabalanga si pangchokre team ahum saruk yakiba mes adu da mako mathang taraba singda Assam Rifles ki makedegi bana matum yan thoki Yausang kumega mari renana mafam kada pangthok nariba sports meet Thabal district ki onasu tongan ba club organization singna sinduna mapung phana pangthok pa hokre Hauzi makhata na sanabagi pau bayan thozam degi phangbigani Impal West District Football Association amadi District Sports Association Sandel Sathariba Marisuba Inter-District Kanglipak Football Trophy gi semi-final sangkhre Kanglipak Student Association sinduna yausang kumi manungda sahi khudingi leptuna pangthoktuna lakpa sahi sigi taresuba Kangli Mega Sports Festival ge saruk ama oina All Manipur Football Association ga khusamnaduna pangthokniba Marisuba Inter-District Kanglipak Football Trophy gi ngasi sanakiba ahanba match ta Impal West District Football Association na District Sports Association Sursam
Churachandpurbu goal ama sinoda maitibu pituna semi final sangkhibani match asida mai pakiba Imphal West District Football Association gi amtangarba goal adu M Roman na match ki nifu mari shuba minita sankhi trophy asigi ani shuba match ki sanakhibada District Sports Association Sandel na Imphal East District Football Association bu penalty de goal manga mari da maitibu pituna semi final sangkhre match asida team animang na goal amamam chanaduna draw satpadagi kicks from penalty magna decide tobuda District Sports Association Sandel na mai paktuna semi final sangki match asida District Sports Association Sandel gi apiba matamda sangkiba goal adu TS Thompson na sanki Imphal East District Football Association gi goal aduna Victor Pamaina sanki kicks from penalty magta sankiba District Sports Association Sandel gi goal singadu JB Zim ISL Anghoring BA Richardson namadi R Anthony na sanki match asida maiti kiba Imphal East District Football Association gi S Somendro MD Rauksap amadi S Gautam na sanki Sathariba trophy asigi ahanba semi final match hainu kilpung amatabada SSD Sadar Hills amadi Imphal West District Football Association ga sanagani ani shuba semi final match nung kilpung ahum tabada District Sports Association Sandel amadi District Sports Association Bisnupur ga sanagani Amarom da festival asigi sarug ama waina Gopal de Mandop ya school de kangkut mangana sarug yaduna sathariba tare suba kanglipa kang trophy gi ngasi sanakiba matcha nambun mapal kangkutna KKCO kangkut elangbam lekai bo panjal kunmathoi taratare ta maithiba piduna semi final sangkhre singjamai kangchang da sanagadaba match ta sagol bal kangkut laktabadagi Gopal Dev kangkut ya school na walk over lawduna semi final sangkhi Festival asiki saruga moina Kalipak Student Association sponsor torga All Manipur JB Association sinduna unit taranipan gi nipi masa madi nupa masa JB sanaroi sa magya khinipan saruk yaduna ibudok thongju lakpa thongju pa tu da sathariba taruk super 11 Kalipak JB yengdam nabagi ngasi sahi taranithoi makhagi kg kunma thoidigi kunmanga phawgi nupa masa gi pangthokibada Mihulski o yohanba maitei OMACA gi o khagemba Mihulski L lanchenba madi IWISL SS ki S lanthoibana ahan bani subamadi ahum subata ki kg kunmanga dagi kunthra phawgi nupa masa gi pangthokibada IKTTA gi KSS Bikas na ahanba IWISESS ki N Debzit na anishuba EEA Team B gi K lanchenba madi unit asigi Team A gi S Biswana na ahum su position takhi sahi tramri makhagi subjunior boys gi KG kunthra dagi kuntramri phawgi pangthokibada EEA Team A gi Y Sanayama IKTTA gi KSS Manimatum Mihulski KBK amadi MITTA CI gi Malembana ahan bani subamadi ahum suba takhi category asigi nupa masagi KG kunthra mari dagi kunthra nipan phawgi pangthokibada PTTCA gi KIST Taranjan EEA Team A gi O nongponganba KCA gi Punsiba amadi Misikhol gi L lanchenbana ahan bani subamadi ahum suba takhi nupi masagi sahi taranithoi makhagi KG kunmathoi dagi kumanga phawgi pangthokibada MITTA CI gi Milki na ahanba Misikhol gi L Prithimala na anishuba Mihulski S Singlembi amadi EEA Team A gi KB Snana ahan bani subamadi ahum suba takhre Amaromda festival asigi sorogama waina tha asigi tang amadagi Wal United Youth Club wangkhai angom lekai gi community hall da unit kunmari gi nupa masa amadi nupi masa thangta sanaroi sani yangkhai na saruk yaduna sathariba ahum suba kanglepak thangta championship ki ngasi pangthokiba sahi tratung makhagi phunaba ama amadi ani subagi KG kunmathoi gi da luang thangta academy khurai kongpal gi CIS poidei tona ahanba maitei nongsan lalong thangta haigru jamgi L abungona ani suba miyam top ki KSI Sanatomana ahum suba takhi KG kunmanga makhagi pangthokibada Huyel Lalong Thangta Academy yumnam huidrongi TI Srinivas Pahulasi mayai kuibigi Victor Raj ngangom Kha Manipur Thangta Academy wabagai gi El ngamba maiteina ahan bani subamadi ahum suba takhi KG kumapon makhagi pangthokibada Huyel Lalong Thangta Academy yumnam huidrongi N Roshan Anjika Sangai Progi SIS Leisemba maitei nongsan Lalong Thangta Haigrujamgi T Adis Sarmana ahan bani subamadi ahum suba takre KG kuntraten makhagi pangthokibadasu Huyel Lalong Thangta Academy yumnam huidrongi
L Borisna ahanba Thobal District Thangta Association Kakching Khunogi S Nongyai Maitaina Anisuba Angelika Sangai Progi L Lamyan Maitaina Ahum Subotaki KG Nipumunga Makagi Pangthokibada Huyen Lalong Thangta Academy Yumnam Huidrongi Wai Manglema Maitaina ahanba Kha Manipur Thangta Academy Palengi TI Singlen Sanana Anisuba Madi Luang Thangta Academy Khurai Kongpalgi and Jameson na Ahum Subpoison Takre Recent Youth Club Moidang Pungna Sinduna Tha Sikitang Anitagi Team Mapalna Group Ani Thongna Khairokuna Club Asigi Ground na Sathariba Marisubu Intervillage Men's Open Volleyball Tournament ki ngasi sankiba ahanba match ta ISYD o Haikruzamna AYUC awang khunobu set ahum sino kunmanga tarahumdoi kunmanga kulamadi kunmanga kunithoida maitibi piki anisuba match ki sanagada team UCL Laiprakpam laktabadagi KYDC Kasi Khulna walk over lokre ahum suba match ki sanakibada KSYC Khunphamna KYLSC Kasi Khulbu set ahum sino kunmanga kunithoi kunmanga kunmathoi kunmanga kulhumdoida maitibi pikre Mari Suba match ki sanagada team BDC oina mamadi UCL team laktabadagi match sanakidre manga suba match ki sanakibada KSYC Khunphamna KYSU Kairen Bikopu set ahum ama kunmanga taranithoi kulhumdoi kunmanga tarahumdoi amadi kunmanga kunithoida maitibi pikre Lema popang kumbam apunba sanaroi lob lasana sinduna sathariba kunithoi suba lasan sportsmeet led and Centration Memorial 7-a-side 11 Open Football Tournament ki ngasi sankiba manga suba pre quarter final match ta MRC FC Lema popamna Khunpham FC bu goal ani sinoda amadi taruk suba pre quarter final match ki sanakibada FC Bamdiarna Mangal Football Academy Khabambu goal taruk marida maitiba pikre Pasoi Tuliama Century Club na Sinduna Tha Sigitang Kunipandagi team Taranitoina Group Mari Thongna Khairutuna Club Asigi Ground na Sathariba Anisubu 11-7-side Men's Open Football Tournament ki ngasi sanakiba ahanba match ta RFC team B Khamnam lerangna Dressau FC Pasoi Bazar bu goal manga ani da maitiba piki Anisuba match ki sanagada team YFC Urembam laktabadagi PTCCA team A Pasoi Part 3 na walk over lokre ahum suba match ki sanakibada RFC team A Khamnam na PTCC team B Pasoi Tribu goal manga ahumda maitiba piki Thagastari boyai makata na ngasi oikiba ai ngasagi pau lobise Environment Directorate State Climate and Weather Report ki matungina ngasigi khwaidigi sakiba Celsius degree 30 ani Digi ingba Celsius degree tara Nuksita yauba ising manad gisang maximum da sada marputra mga dasmik kun mga minimum da sada kuntra mga dasmik yang kay mapal oiki Ngasigi nung suki bagisang suino dasmik suino ahum millimeter ni Hauzilo sila pada maruba pausing amukahanaw Sakang dabas singa naha ama nomaina kaptuna halam le Assam Rifle ka khutthona bagi thaudokta Thado People Liberation Army ki cadre ama sire amasung Tripura da BJP na sahi kun helaklaba CPIM into pre Nagaland da BJP na sungsin na government sem yabe yo othop leire Meghalaya da hang assembly leire ba yai Ngasigi damak tadi ISTV na pijaba pau matang asida loizare miyang tabi di pemayam pun nama kuso amukahanap kurumjari.